MLA सिंह मोदी की लाई खुरुमनरिंगैद मणिपुर दी लोइदौरे कामजोंग डिस्ट्रिक्ट की कुलतु विलेज अटैक तौदुना मियोय अनि हत्ख्रे युम तरागा मंगा मै थाख्री नरेंद्र मोदी न लेबासी की ख्वाइदगी सांगना प्राइम मिनिस्टर ओइरकपगी बीजेपी की MLA कयाना हराव फोंदोकपा अमसुम लैसंग लैसंगदा फिंगांग सेतुना लाई खुरुमनरिंगैद इरांग असुम असुम हेंगलकपदगी मणिपुर दी लोइदौरे कोकी थियोरीसना फाखिबा नागा तरुकी थवायाउद्रबा हक्सांग जिनिम्स की मोक यौरख्रबा मतुंग ngasi ayu anganbigi pung mariga makhairum tarapada kamjong district ki indo Myanmar border ga tainabda leiba koltu village sakhangdaba singna attack toraktuna miyoy ani hatkre aduga khulladugi yum taraga mangarumna mai thadok lamni mafam adura leramba miyam lanjenakre laikhidraba miyoy ani edudi let me lun hawkip sei kuntraga manga apokpa sonsei hawkip amasum lunming thang hawkip sei kun gohumdu apokpa laikhidrawa thangko hawkip kowi makoi anima koltu village tiki ngaktani thaudo odur atopa khunja ni so aso opananki soklaba miyoy ani edudi jangkho mang sei kungani pan apokpa yangkho lun Kamillan sei kunga tret apokpa laikhidrawa tin pauni asokpa ani edu manak nakpa hospital pukatuna laikanari thaudo aduga mari lainana social media platform singda thaganarakpa video footage singda asi waksang ani ki manungda amadi masado maina sakpagi saktam upa bangki adu atop asi waksang amana manak nakpa mafam amada nungmaina palaba matungda upna taraga leibuki nomai kapsinduna khulladuri attack torakpa matam madura nupi angang singdi hanadigi hauna attack torakpa yai haibigi singna leibana khul adudigi thaidolaga lainakre tangai fadana khuladu sangnabagi dama makhoi kharak lehobani tanja adura masing yamna bamioi kaya marum sangshilalaga khuladu da mai kai kya dagi numai kapsilaki amadi yum singadu mathang mathang mai tharakhi bane hari police na phongdorokpagi matungina attack adu kanana sa tharakhi bano haiba haujik phobi oina sapsana khamngamdri thaudo osigi matangna security forces na investigation sa thabau khibaga loinana akoi bida thi humbagi thabak sa thabau Bharatiya Naya Sanitya BNS 2023 ki tungan ba provision singi makada su moto case ama register tawre hedi authority singna senari ba miyoi singi masak maming khanglaga phanaba thawrang lakholi makhatana pamdaba thawdok sing tholaktana ba thawdok thokpamda ahenba security force sing thajingkhre tungan ba security agency singna ingtapa phibam hanjilhana ba thawrang kya lokhatlaba su Manipur gi tungan mafam singda pamdaba thawdok sing leptana tholakli panmayabadi matam kharagi mamangda Myanmar romdagi narol sangsilakpa Burma da base toba KNB gi kedar singna khul ahumda attack torokhiba laikhrabani haribu khul singna du Jetchoro Namli amasum Wangli village tani Jetchoro gi oinadi yumpana mak mai thadolongki sumnatagi khul adugi search amakaktamak karimata tawduna thamlamba laikhrabani Miyamna Senapati da leiba NPF ki office thugaikhrek pungkunga marigi total shutdown sathari National Democratic Alliance NDA gi mapang oina Manipur lengak paiminariba Naga People's Front NPF ki liangmai tafau Senapati da leiba Manipur unit ki head office ngarang numidang khosaunraba miyam thugaiduna amang ata thonkhri United Naga Council National People's Organization amasum NPF na koki gi miyoi taraga mari namduna thadokhiba aduga Naga gi phajinkiba miyoi taru adu asibaksang oina sinnarakpagi pauta bada Senapati maikei da leiba miyam sauna rakhi numidang athengbada masing yamlaba miyam tholaktuna NPF ki office aduda nungna thajinba amasum office adugi manungna thamlamba pochai sing puthoktuna mai thabana sing thabak sing satharakhi khosaunaraba miyam adugi khongjang adu police na karisu tawbangam khidi maduda sunatana United Naga Council ki office ta su miyoi khran attack torakri hari Marasida Tamelong district headquarter leiba UNC gi vice president gi mayumna suma singyam laba miyam na nung thajinduna attack tokre yum adugi gate ta uwa paisinduna mai thaba gate ta saina kanba masum manak nakpada lerama processing thugai bana singbigi thabak sataki Senapati district ki karong da su pochai puba truck ani masakhangdaba singna mai thakre ngara nung thilpung mangaram tarakpada National Highway 2 gi Kathi khong karongi dampi side manak truck ani edu miyam horaktuna mai thakibani mai sakraba truck ani edu gi registration number MN01 AA3980 amasum ASO 1LC 4443 ne hadi amaramna Naga gi miyoi taruk hat ki pathawdo adu bu yaningdaba phongdokladuna United Naga Council na pungkunga mari gi oina Nagas na namna tab mafam singda kawkiba total shutdown sathari
hayeng ayuk pung taruk fawo total shutdown shit laigani masigi sumathakta hauji UNC na naga taba lamkhai manung economic blockage sa tharibani UNC na kauriba 24 gi total shutdown shit mapung phana support kin haina working committee JTC masum liang mai naga katimai ruang ti Manipur na phongdorakli Manipur gi Rajya Sabha gi mikhal de esada mai pakri Junta ga nipana pangthokadaba Manipur gi Rajya Sabha gi mikhal de mirep oinanaba atop lamba amata tholaktabana ngasi mirep se laukthokpagi aroiba numit oikibaga loinana mikhal asida NDA gi mirep oina puthurakhiba adhikari mayum sada mai pakli haina laukthokre masiga loinana mai pakpagi certificate chu mikhal asigi returning officer oikiba Manipur Legislative Assembly gi secretary sapam rohit na khusinakre masagi sa yankhi mapan surabi esada BJP Manipur State Unit ki khwaidigi senior oiraba nopi politician oibitana tana hauji BJP Manipur Pradesh ki president oibani mak oza oina horakhi aduga politics ta khongdarakhi bani kumja english ngamaga samapan ga marf maudraga mangad mahak BJP di yorokhi amasum active member oirakhi Imphal Municipal Council gi ward number 7 gi ma councillor oina mai paktuna miyam gi thabak torami madugi tungna ma state amasum national level gi thakta party gi oiba thabak thorum kaya manum su saruk yarakhi kumja english ngani ga taraga mari dagi ni english ngani ga taraga taruk fawba BJP national organization gi thodang lobaga loinana national vice president oirami Maharashtra Lashima Sana Jauba Thaupugadaba Rajya Sabha gi MP gi matam thas gi kunga mathuida loiragadaba maramna anauba ama khananabagi tanpham lakpada makpu BJP gi high command party sigi mere oinanaba khalakhibani masiga loinana makpu NDA gi mapangsinga sagolakhibani Naga taruki asiba haksang mokta leiri Manipur Police Assam Rifles amasum CRPF ki personal summary henmana Lairon Wi-Fi ki area digi asiba haksang oina fanglakhiba Naga taru Jenims ki mokta leiri asiba haksang lobagi matam hausuk phawba leitri asiba haksang oina phangkraba tungda ngarang numitang Jenims ki mokta masing yamlaba miyoi kaya marum thomjalakhi ba miyam aduda Meetei miyam amasu yokhi Khoisaunaraba miyamna mafamduna akanba khulaw lawduna laikhibana maram oiraduna haksang singadu matam sana mok aduda purakpa ngamkhidi masing yamlaba miyam adu tankhainanaba police ki tear gas shell sing kaphi police ki action adura pendraba miyamna police ta onsinduna nung thajinba khulaw lawshanmana singba satakhi police ki action aduda miyoi kya masukhi adubu irang adu police na ningthina lakshin bangkhi miyam mathang hanakraba tungda asibak sang sing adu ngarang numidang athingbada Jenims ki mokti yorokhi Jirangrong United Committee Manipur Valley yauna Jirangrong Civil Organization Mara Lejadaba Jirangrong Naga Tarukuki militancy hatkibiki thonga dubo akan mamong ni yaning daba phungtorakli mari lainabasing na miyeng sangbi apil torakli Military Junta na Landarakwadigi Myanmaris kuki lising kya Manipur Chensillakle Myanmar ki military junta na sagaingi tamu amasum kale town ga lonaba mafamda akan be attack sa tharakwadigi Myanmari kuki lising kaya maru Manipur rom Chensillakle junta gi masing yamlaba lanmis na nakal ani dagi attack sa tharakraba tuna Manipur gi Gampazol ga thangnabada leiba PDF ki asoba kiem ama mai thakri Tamu town gi kanan village amasum Khampat town leramba miyoi lising kaya maru ngamkhai lanthok tuna Manipur Chensillakhiban hari attack sa tharakhiba junta na tamu gi namuntar village loksing khri The All Manipur Student Union MSU Session 2025-27 dagi ngasi thadorakpa press release ama Mara laitaba misam taruk minung silaitana hatkhiba sahing sabagi thawongni MSU Sayesigi hawkhiba me taraga humdari Kangpokpi district ki manung sanba Lairon Wi-Fi village area afaba makhalgi khulai paiba koki theory singna konsa khulgi misam taraga nipan fazingki masigi manungda makhoi taraga nithoi amadi megi tarik taraga manga numit asita thadoki amadi ataina ngasi phawba mari makhong khangdana leirakhibani masiga mari lainana kuki singi miyoi taraga mari amasu naga isil inaw singna phajinki dubu miyoi bigi minung si utuna makhoi bu tekta kaidana puksiel sauna thadokiki masigi pakhumoina numit kunga Tareni sumna thiba khangdana lakhiba misam taru adu hokiba jun tara numit asida asibaksa oina phangkhibani ngasi lamdam asida misam miyam gi punsi nomnom gi asibagi khayat tarakliba si ngasi paliba central amadi state lenga sina topom thokpa mathau tawraktabadagi oirakpani haibada hamama toklai
ngasi lamdam asida kuki narco theorisingna misam miyam kayabu hatningba matamda hatpa phaningba matamda pharibasida central amadi state lengana ngasi phawba lokhatpham thokpa thaba mata lokhatana lairakliba asi lamdam asigi yellow misingbu muthanaba hotnabigi lalong oiribra haukiba saying lisingani kungo humdoi mi ahumdagi haurakhiba lamdam asigi neta daba phiba masi mitop singna lamdam asigi yellow misingbu muthanaba hotnabani haibasi nomonomagi mayek sanakli loina ngasi masing yamlaba central forces kaya ma masing thingamdana lairibasi misam miyamgi punsi kannanabagi lairibra natre hairagana misam miyamgi asiba haksang lokthoknaba lairibra haiba wohangasi em suna hangjaningi koki narco terrorism na piba sai thengna maram oiraga ngasi mara laijadaba misam miyam kaya ma ngasi phawba mayum maikei thadoktuna lanjin handuna awaba phibam amada lehali masi fawbada ngasi paliba lenga sina una usinada tana tasinada leiba si miyamgi khangma ngambagi pangal wang lankiduna miyamgi oiba yokhok lanama thoknaba baton tawribra ishagi ithaumasak khangdrabadi miyamna para tambibigi matam lakani haibisi ngasi lengak paibiriba singna khangjinba matam oiri Lebaktiba Taudosi em suna tamoi sona awaba fungok sariamadi Taudosi the scenery mara labasing atubuda miam kangna sarak pikadabani Lamdamasi yellow missing bu karisuma laitana laurak labadi em suna kaidonunda yengduna leroy Taudosi the punsi pikamna kraba tawai taruna mapugi laikol English in the lab with a sunomadi Lehoribi imung manungi awabus em suna saruk yazari Pausel zariba sato ranier com information and Publicity Secretary, the All Manipur Student Union Session 2025-2027. Naga misam taru asi bhaksang wina phangkhibagi thaudok kokomina condemn tawi. Haukiba me taraga humdoidigi thiba khangdana lairakhiba naga misam taru asi bhaksang wina phangkhiba si kokomina thamoi sokna yaningdi. Thaudo asi akan mamona condemn tawi haina lup asina thadorakpa chirol mana hari. Chirol asina makhata na haribana madal sunglai leijadaba misam miyam pharaga tamthina hatokhiba haibisi miyoiba khunagi lisana manati. Masidi sagi maram satamani masi unhuman oiba thong kayama sin koki narco terrorist na lamda masid satharaliba si ngarange sin ahan manati kokomini yamna ngaklibadi paliba lenga na masagi praja singu tha amamuk thiba khangdana lakhibada tumin lairuraga asi bhaksang oina phanglakhibadana karigi condemn tawribano matam sana misam miyamgi thawai kanabo honadriba karigino amasum soiraklaba matamdana sorry haibadu miyamni yapam thokti masigi daita asi paliba lenga sina pufam thui lenga na theory singa si yoktuna thambadigi masigi thaudo asi thoklibani haibisi yamna mayek singli miyar asida hakthengdana sinari bising puthoktura matik saba serak pigadabani masiguma thaudo singa sina miyamna phathaba ngambagi thak lanthokpa yai UN sina kuki taraga mari edu asobo senja thumja tauduna thadokhibani haribadu aranba wafamni UNC Naga village guards in the Pazinduna Tamlaki Bakuki Taraga Maria do Aso Angam Yaugna Tadona Bohonavada, Senza Tumza Sataki had social media in the Fundok Naraklibedo, Aran Bayumpam Yauda Pauni, Lanai Muekrana, Siguma Semzins and the Wapun Kaya Fundoraklibisi, UNC Mingsat Atamna Tiana Bohona Badanatana, Nagamia Marak the Tazan Handanaba Masukang Lukweb, Ukanaba to Onana Bohona Banihina, UNC in the Tadorakpa, Chirolaman Hadi. UNC ki sirola mana haribana UNC ki kanaguma miyo amata phaw detain tawba masum thadokhiba laiti UNC as civil society body amani excise police natraga judicial authority manati UNC as CL gi natraga lanai gi oijaba phangnabagi damakta thabak tawpanati sanglabase kya sinaga miyam gi right lam amasum identity gi damakta democratic amasum non violence ki pambai thengnaduna lakli UNC की इंटीग्रिटी ऐसी योना बगिनती मरमदुना वखल तारब सिटीजन सिंगना असिगुम नगा सिंग मरक उखना हननबा मसोय तहना बखनरिबा सिदा थाजबिगनो UNC ना असुम्बा जस्टिस अमसुम नगा सिंग दमक सबसाना लेबली आराम प्रोपेगेंडा सिंग UNC ना कैदोंगैदा non tharaga saloi UNC bu mingsa thibna ba mioi amasung group sing adugi mathak sabsana lege election lokatkani naga sing hauju oriba luraba tanpham masida naga tribe search amasung civil body sing amatu oina leminana ba appeal tawri hari koki sing na phajin khiba naga taruk tamthi na hat khibagi thawong condemn tawnarakli naga misam sing adu sumna hat padana tana makak tuna hat khibadu mioi bigi lisanati
Kuki khulai paibisingna Naga misam taruk lairon baifai khuligi phakraga tamthin hatuklambigi thong lup kayana condemn tawnarakli Zongam Thadorak Pachiolamada Hadibana, Mara Lazidra Naga misam taruk adu sumna hat padanatana makak kaktuna hat kipigi thongadu yamna thamoi sokningaini thaudo odu laikidrabasingi imung manungna thengnariba awabra saru yari zawsingna zaw paiti baifai simte thangal tedim sute gangti amasu mati masakhangi baifai kuki mar amasum thadau kuki singasi zawmi nati zawmi area da leiba naga amata khudong thiba nanghalo hari amasum coordination committee longmai area na thadorak pasiola manasu kuki sina naga misam taruk hatkibigi thong adu akan mamona condemn tarakli miat asigi mayokta UNC na ngasi ayuk pung taruk tagi pung kunga mari subna miat asigi asuma justice phangan gada bani haina santioi ba mon sathariba protest asidasu lup asina mapung phana support tawi UNC na sathariba shutdown asida miyam transport union business educational institution amaso public office na mapung phana support tawi UNC amasum masiga satminariba community singnasu shutdown asigi manungda hingsagi thawngsing sathadana ba public amasum private property sing ama ata thondana ba madi kanagum amatara tathita waina tawdana ba appeal tarakli Working Committee Joint Tribal Council asu UNC na Naga misam taru hat ki basigi matangda justice phangangadabani haina demand tawbaga loinana miat asigi mayokta yaningdaba phungdoktuna sathariba total shutdown gi khongjang asida mapung phana support tawi hari Myanmar da leiriba is the Naga student association asu Manipur da kuki singna Naga misam taruk fakraba matungda tamtin hat ki bigi thawong se akan mamon kanem tawi thawong se miyo bigi lisat ki wang sataba kwai digi sakhataba thawdo mani thawdo asigi matangda mari leinabasingna khudakta investigation sathaduna mara leibam hiyoising adu faduna matik saba serak pigadabane amasum thawdo asigi justice phangangadabane asigumba wakhal yaudaba mihat asid reason asid leiriba Naga singda hena asawa pohli thawdo asigi matangna mari leinaba authority singna mihat asid hak thengna natraga nakoinana mating pangliba kudimak matik saba serak pigadabane asigumba misla miyam singna hingsagi thawong singsa tharibasi makha thoktanaba CSO community leaders singna puna lemina sangi hari